Kunfum do suwa Assam Rifles na Rohingya ni chingaba Myanmar gi Muslim taret amadi makhoi singbu putok puchin tawramba Myanmaris nupa ma fagat kre. Bebis na misi gi achumba langlani puto haina changsilakpa miyam gi khongjang leptri ngasi chu tongan mafam singda miyam na wakan film sathaduna yaning da kholau kya law kre. Thasi gi taradagi Manipur Motor Sport Club Adventure na sinduna IMPHAL West ke SANGAITHEL Park da chatharkiba IMPHAL Auto Expo 2013 ngasi loisin kre. Friendly Invited Warriors Few Jirivamgi Jiri Green Mission ngasi Manipur Food Industries Corporation Limited ki Vice Chairman K.Sir Kumar na hogdokre. Chandrayaan 2 tha asigi kunda thagi akoibada yoksinbaga loinana September 3 ta thagi leimaida thunglagani haina ISRO gi Chairman Dr. K. Sivan na phongdokre. Article 370 lokthokibada harauriba political parties sing state asidasu union territory gi thakta hantharaklabadi taramna okadra Article 370 leiramdravadi Jammu amadi Kashmir leiramdabasu yai haina MPCC gi President Gaikangam na phongdokre. State ki thakta chama kunpan so Patriots Day gi thorom pangthokna kre athawa singi mitamda miyam na haikal laikat tamduna ikai khumna ba utkre. Maribak Mazati Nungsiba haibasi chinda khaktana yaroi mi ama oina poklaga Maribak Mazati Nungsibagi wakolol chendrabadi mioi mapokta poklubagi wantok leiti haina Manipur gi Chief Minister Nongthomam Biren na haikre. MPCC na sinduna chama kunfan suwa Patriots Day gi thorom pangthokre ningtambagi wakolon chenkhiba mikha ponba haikidaba athawa sing adugi wakolon ngasigi mirol na kaufam thokte haina CLP leader O Ibovina phongdokre. Assam gi Hozai, Lanka, Jugizan, Silchar, Shivsagar, Guwahati gi mafam kaya da sama kunfan suba athawa singi numit palan thoram pangthokna kre. Miyamna athawa singi mitam da haikal laikat tamduna ikai khumna ba utkre. August 5 Independence Day thorom gi mangoina police na lokholakpa check-in thorangi saroga moina ngasi Bisnupur District Police na district asigi mafam kaya da paksana thiba humbugi thabak chathakre. Adu moina mak thoidokpa mifam bundi yaukhide. Senior Citizen Society KHUNDRAKPAM Kendra gi ahanba mapokumon thorom ngasi Sambai Community Hall da pangthokre. Thasi gi taran nipan dagi kunmathoi phawa AMRITSAR gi Guru Nanak Dev University da pangthokadaba PENCAK SILAT Junior National Championship 2018 da saruk yagadaba PENCAK SILAT Association Manipur gi Sanroi Singh ngasi Association gi President L. Syam Kumar na lamthakre. Awang nongpo Bharat ki state sing gi chawkhat thorang sing paikhatpada lengak asigi ahenba mityeng thamli haina ngarang Delhi da pangthokiba International Youth Day gi thorom da Union Minister Dr. JITENDRA na haikre.